Manipuri Wari World gi maikaidagi mayambu ikoknona taram nokjari ngasisu mayam gi damakta anabo wari ama puduna lakjari wari asigi mamingna lamkhunu mayamna aikhoibu support tawbibo oina like amadi subscribe tawba kaupiramganu adudi mayam wari ase hausarak Ipung angamba ipung puthatokpiyo nupa ama ukhongda punduna hanna jaifam naina phuri nupi aduna manakta taduna lairamba u machin tumba ma paikhatli aduga mabu phariba nupa aduda thinjilli awaba khangbagum kanna laurai aduga nupi aduda onsillaga yamna sauna iya thawai usitaba lamkelam haibi khangani do nang makhut ani changduna nupi adubu makhauri meli nakanda punliba nupa adu yamna chakna laurai chui ai buthado haibane ai buthado thanga chowa amana phaduna leiriba nupa adugi thabak adudu yantharai kanna laurai ima hai bema kaidaurage ne he leisembi ipa pakhana mamai adu daithoi aduga nakala table mathakta leiriba ising adu lauraga thai masidi inga hoi ngawradana kaidaurage haibasu khumde tawriba kaidaurage ne he nangbu adukana lauri dubo leisembi wakhalai ima kaigino khangde handak marakse mangda asiana yamna toinui ise maku mangni he khando se ngasaidagi aina gobadi tade se posai singa se iru mai thajaraga nane mem chawbi hoida thilucho lai ge haibu soiba horamani ngan hagol haibasu tade tawriba ngangna base khara lawrdi phadawba nangama kaino ima nonga madangari shibu numin a waton yawrsiba kaidauki ge harino aidine hauda go chahorage asi haiduna lesembi hagot khare iruzaba loireduna mamana thamliba pochai sing adu puduna mani mem chawbi hoida lai mani tana ba kawi ine ai lae manungdagi mem chawbi tholai haima bema nang yawre dana lao pochai sing ado sida thamu lao lesembi machinda wa ngangna pochai sing adu thami imana thengli haisnabu amuk toiba sorgo honde aisu khangba ngamdradana phathila isini adu ine ipu hoigi usop ma katkani haiduna kamain tawba kai numita tarage bema tang kulhumdoi tarabani ngana lauko miga leitabaga noina honadrabadi ine hoidi tawphamga khangloi dawribani hoi ine aisu nganta lake ado ayum hannaba amuk tawrage college amuk chattoinina hoi yawro leisembi mayum yawruba matung college chatnaba loisina ima tabro ima as taroi thabani mapi loisina thawrakpani bema nangbu college chatladoiro ho se chakse ngasaina thiraga leirabani chathoklu lao ima ngasaide ine koruse kanada noba haima somna khuthatok yadadan tawrini nangbo masidiba isaubu irango yumse phukte da khai paisa biru kai gi paisa no ne nangbo leite nangbu ngarang da natro lupa 3,000 lokibado as pirose ai thaba ama leibene leite haibani ne nangbo piro natradi ai tawrage kari tawdoriba ha kari tawdori noba khanghaude nakanda leiba minchin aduda makhutuna thinge tawi ketugi pakhatna bema adu tawnuko lupa kayano se ima pige 1,000 se lauro magi hongnabi posai thugai bise hekta tawrai nang henmallabani ko mathangde napa taktoribani tauna kem khanbide adui wabu baba imana aibu ayakpa dumaina thina thuina phui haira loire haima kaya da ngamniba machinno ne masie leisembi hut leiduna thoki bema
ꯅꯪꯕꯨ ꯆꯥꯛꯁꯦ ꯆꯥꯔꯨ ꯂꯥꯎꯅꯦ. ꯌꯥꯔꯦ, ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ. ꯂꯩꯁꯦꯝꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯪꯒꯣꯜꯗ ꯊꯣꯛꯆꯔꯛꯄꯅꯤ. ꯏꯆꯥꯗꯤ ꯃꯃꯥꯅ ꯐꯨꯕꯗ ꯁꯤꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯏꯉꯛ ꯉꯛꯅ ꯂꯩꯊꯣꯔꯛꯄꯅꯤ. ꯑꯦ, ꯄꯥꯕ. ꯍꯦ, ꯉꯥꯏꯈꯣ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯗꯒꯤ ꯁꯦꯜ ꯌꯥꯝ ꯂꯧꯔꯤꯁꯦ? ꯍꯥꯏꯔꯝꯃꯨ. ꯑꯗꯨꯒ ꯁꯦꯜꯗꯨꯁꯨ ꯄꯤꯔꯝꯃꯨꯀꯣ. ꯑꯁ, ꯄꯥꯕ, ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕꯩꯅꯤ. ꯏꯆꯥꯗꯤ ꯊꯕꯛꯀ ꯇꯧꯔꯕ ꯑꯣꯏꯔꯦ. ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯆꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯊꯥꯒꯤ ꯇꯣꯂꯣꯞꯇꯤ ꯀꯌꯥ? ꯄꯥꯕ, ꯑꯣ ꯄꯥꯕ, ꯑꯩ ꯂꯩꯔꯤꯛ ꯂꯩꯕꯩꯅꯦꯃꯦ. ꯀꯔꯤꯒꯤ ꯂꯩꯔꯦꯛ? ꯂꯩꯔꯦꯛꯄꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕ꯭ꯔꯣ? ꯄꯥꯕ, ꯅꯪ ꯈꯪꯉꯔꯣꯏ. ꯑꯗꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ. ꯀꯦꯇꯨꯀꯤ ꯃꯄꯥꯟꯗ ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯕꯗꯣ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯅꯄꯥꯅ ꯆꯥꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ? ꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ. ꯍꯥꯏ, ꯆꯠꯈꯤꯅꯨ. ꯁꯦꯜ ꯊꯅꯝꯃꯨꯀꯣ. ꯂꯩꯁꯦꯝꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯄ ꯍꯧꯏ. ꯑꯗꯨꯕꯨ ꯁ꯭ꯇꯤꯌꯔ ꯀꯨꯝꯊꯕꯗ ꯇꯨꯁꯤꯜꯂꯤ. ꯑꯁ, ꯄꯦꯜꯂꯕꯅꯤ ꯃꯇꯥꯡꯁꯤꯗ. ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ. ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯆꯥꯎꯕ ꯄꯨꯟꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨꯅ ꯅꯣꯛꯏ. ꯂꯩꯁꯦꯝꯕꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ. ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯥꯏ ꯃꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗ ꯁꯦꯜ ꯃꯌꯥꯝ ꯁꯤꯟꯅꯔꯤꯁꯦ? ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯊꯤꯖꯤꯟꯕ ꯌꯥꯗ꯭ꯔꯣ? ꯃꯣꯏ ꯅꯨꯄꯤꯅ ꯍꯦꯜꯂꯕꯅꯤꯅꯦ ꯅꯨꯄꯥꯗꯒꯤ. ꯍꯔꯦ ꯍꯔꯦ, ꯀꯦꯇꯨꯀꯤ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯆꯠꯊꯣꯗ ꯃꯣꯏ ꯄꯥꯎꯡꯁꯨ ꯑꯣꯟꯊꯣꯛꯄ. ꯉꯥꯡꯗꯨꯅ ꯆꯪꯈꯤ. ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ? ꯆꯥꯎꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯈꯟꯕꯗ ꯈꯔ ꯍꯧꯖꯔꯝꯕ ꯁꯝꯁꯤꯁꯨ ꯇꯥꯡꯂꯕꯅꯤ. ꯑꯩ ꯂꯣꯏꯔꯦꯗꯅ. ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕ ꯃꯀꯣꯛ ꯑꯇꯥꯡꯕꯗꯣ ꯅꯥꯟꯗꯨꯅ ꯆꯪꯈꯤ. ꯂꯩꯁꯦꯝꯕꯤ ꯀꯣꯂꯦꯖ ꯌꯧꯔꯦ. ꯃꯃꯥꯟꯅꯕꯤ ꯑꯟꯖꯂꯤꯀꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯟꯖꯂꯤꯀꯥ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯁꯣꯔꯣꯛꯇꯨꯗ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯗꯨꯅ ꯂꯩꯁꯦꯝꯕꯤ ꯂꯝꯕꯤꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯌꯦꯠꯁꯤꯜꯂꯤ. ꯑꯟꯖꯂꯤꯀꯥ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯀꯣꯡꯈꯠꯄꯤ. ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯇꯨꯅ, ꯏꯆꯟ, ꯁꯦ ꯗꯣꯛꯇꯔ ꯆꯠꯁꯤ. ꯇꯥꯕ꯭ꯔꯥ? ꯗꯣꯛꯇꯔ ꯄꯨꯈꯠꯁꯤ. ꯒꯥꯔꯤꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯑꯣ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤ. ꯖꯨꯏ. ꯑꯟꯖꯂꯤꯀꯥꯅ ꯁꯥꯎꯔꯤ ꯍꯥꯏꯔꯛꯏ. ꯏꯕꯨꯡ, ꯃꯥꯒꯤ ꯃꯤꯡꯁꯦ ꯂꯩꯁꯦꯝꯕꯤ ꯀꯧꯕꯅꯤ. ꯗꯣꯛꯇꯔꯗ ꯑꯝꯇ ꯄ꯭ꯔꯞ ꯍꯥꯟꯅ ꯄꯨꯈꯠꯁꯤꯁꯦ. ꯂꯩꯁꯦꯝꯕꯤ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯕꯗ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ. ꯆꯨꯏ! ꯅꯥꯄ ꯑꯅꯤ ꯄꯪꯄ꯭ꯔꯅꯦ? ꯇꯝꯄꯥꯛ ꯀꯩꯊꯦꯜꯗ ꯍꯩꯔꯥꯡꯁꯤꯡꯁꯦ ꯌꯣꯜꯂꯨꯁꯤ. ꯉꯔꯥꯡ ꯀꯣꯔꯧꯇ ꯌꯋꯥ ꯄꯣꯡꯃꯦꯟꯈ꯭ꯔꯒ ꯀꯔꯧ ꯃꯥꯁꯨ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ. ꯀꯔꯤ ꯇꯧꯔꯒ ꯂꯩꯕ꯭ꯔꯥ? ꯆꯨꯏ! ꯈꯨꯝꯄꯤꯌꯨꯅꯦ. ꯑꯩꯈꯣꯏ ꯏꯃꯥꯒꯤ 10 ꯆꯥꯛꯂꯦꯟ ꯊꯤꯕꯤꯕ ꯑꯗꯨꯗ ꯊꯦꯡꯄꯅꯤ. ꯈꯣꯡꯁꯥꯜꯂꯁꯤ ꯏꯕꯨꯡ. ꯑꯦꯍꯦ, ꯂꯥꯛꯑꯣ. ꯁꯤꯒꯤ ꯁꯝꯁꯦ ꯅꯪꯅ ꯀꯣꯛ ꯊꯪꯅꯔꯣ. ꯑꯗꯨꯒ ꯑꯆꯧꯕꯁꯤꯅ ꯑꯩꯅ ꯀꯣꯛ ꯊꯪꯂꯒꯦ. ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯇꯝꯄꯥꯛ ꯀꯩꯊꯦꯜ ꯇꯝꯅ ꯀꯨꯝꯊꯔꯛꯏ. ꯄꯂꯦꯝ ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯗꯤ ꯉꯟꯅ ꯁꯤꯊꯥ ꯄꯥꯡꯂꯝꯂꯦ. ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯃꯤꯁꯨ ꯇꯤꯟꯂꯝꯂꯦ. ꯈꯣꯡꯂꯩ ꯈꯔ ꯊꯨꯞꯄꯤꯌꯣ. ꯆꯨꯏ! ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯄ꯭ꯔꯥ? ꯏꯄꯨꯡ, ꯌꯧꯗꯣꯔꯁꯤꯕꯨ ꯈꯣꯡꯀꯥꯞ ꯈꯨꯗꯤꯡ ꯅꯇꯨꯡ ꯏꯟꯖꯒꯦ ꯆꯠꯄꯤꯌꯣ. ꯆꯨꯏ ꯌꯥꯝꯅ ꯋꯥꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊ ꯂꯥꯛꯄꯅ ꯁꯤꯡꯖꯥ ꯃꯄꯨꯟ ꯊꯥꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩ. ꯁꯥꯃꯨ ꯃꯤꯠꯄꯨ ꯇꯥꯡꯕ꯭ꯔꯥ? ꯂꯨꯈꯝꯇ ꯄꯥꯟꯕ꯭ꯔꯥ? ꯀꯔꯤꯔꯅꯦ? ꯆꯤꯡꯒꯤ ꯏꯖꯠ, ꯑꯁꯥꯎ ꯈꯝꯕꯤ ꯃꯍꯨꯕꯅꯨ. ꯇꯝꯕ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯃꯤꯠꯌꯦꯡ ꯁꯦꯔꯥꯟ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ. ꯁꯦ, ꯅꯤꯉꯣꯜ ꯁꯝꯕꯨ ꯀꯣꯛꯂꯦꯟꯊꯛꯇ ꯑꯃꯨꯛ ꯍꯥꯞꯆꯔꯛꯂꯒꯦ. ꯌꯥꯄꯤꯔꯦ. ꯅꯤꯉꯣꯜꯅꯤ ꯈꯟꯅ ꯁꯥꯃꯨ ꯄꯥꯡꯒꯜ ꯁꯣꯜꯂꯦ ꯈꯟꯕ꯭ꯔꯥ? ꯁꯦ, ꯏꯇꯣꯝ ꯀꯣꯛ ꯊꯥꯡꯄ ꯉꯝꯄꯅꯤꯅꯦ. ꯁꯥꯃꯨ ꯃꯤꯠ ꯑꯅꯤꯗꯣ ꯃꯥꯡ ꯇꯨꯡ ꯌꯦꯡꯂꯒ ꯆꯠꯄꯤꯌꯨ. ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯆꯨꯝꯅ, ꯆꯨꯏ! ꯀꯔꯤ ꯇꯧꯕ꯭ꯔꯥ? ꯋꯥꯡꯂꯦꯟ ꯄꯨꯝꯆꯥ ꯊꯦꯡꯂꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕ꯭ꯔꯥ? ꯂꯥꯛꯄꯤꯌꯣꯅꯦ. ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ. ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕ ꯍꯧꯔꯦ. ꯆꯤꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯏꯐ ꯐꯖꯅ ꯄꯨꯔꯛꯑꯕ ꯍꯩꯔꯥꯁꯤꯡ ꯑꯗꯨ
ꯀꯨꯏꯍꯧꯗꯦ ꯂꯩꯈꯤꯕ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯃꯤ ꯂꯥꯡꯕ ꯍꯧꯔꯛꯏ ꯁꯒꯣꯜ ꯀꯌꯥ ꯑꯃꯁꯨ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯏ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯅ ꯇꯥꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯏ ꯀꯔꯤ ꯃꯇꯧꯅꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯕꯨ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯉꯝꯕ ꯇꯥꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ ꯆꯤꯡꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯁꯦ ꯁꯅꯣꯝꯕ ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯣꯏꯌꯦ ꯆꯦꯜꯍꯟꯈꯤꯅꯨ ꯐꯥꯗꯅ ꯄꯨꯔꯛꯎꯍꯦ ꯆꯨꯡ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯔꯥ ꯆꯤꯟꯄꯥꯜꯇ ꯌꯥꯎꯄ ꯂꯩꯅ ꯁꯔꯨ ꯄꯥꯟꯇꯦ ꯍꯥꯏꯄꯒꯨꯝ ꯀꯔꯤꯒꯤ ꯑꯇꯨꯛ ꯋꯥꯉꯥꯡ ꯀꯝꯆꯥꯎ ꯍꯨꯟꯄꯗꯤ ꯂꯥꯛꯎꯅꯦ ꯆꯤꯡꯇ ꯇꯣꯡꯄ ꯑꯩꯒ ꯁꯃꯨ ꯃꯥꯌꯣꯛꯅꯁꯦ ꯁꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯈꯪꯍꯧꯗꯦ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯇꯤꯃꯦꯟ ꯇꯥꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯆꯨꯡ ꯍꯟꯕ ꯂꯩꯇꯦ ꯃꯈꯨꯠꯇ ꯄꯥꯏꯕ ꯍꯩꯗ꯭ꯔꯥꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯁꯒꯣꯜ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯊꯤꯟꯖꯤꯜꯂꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯆꯩꯅꯥ ꯈꯥꯡꯕ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯈꯨꯗꯛꯇꯨꯗ ꯁꯅꯣꯝꯕꯁꯨ ꯂꯩꯃꯥꯏꯗ ꯇꯥꯏ ꯑꯅꯤ ꯑꯗꯨ ꯈꯨꯠꯀ ꯅꯝꯅꯗꯨꯅ ꯈꯟꯅꯔꯛꯏ ꯂꯥꯟꯃꯤ ꯑꯃꯅ ꯆꯨꯡꯕꯨ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯊꯤꯜꯂꯤ ꯆꯨꯏ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯏꯕꯨꯡ ꯁꯅꯣꯝꯕ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯉꯛꯆꯥꯎ ꯑꯗꯨꯛ ꯊꯦꯛꯄ ꯑꯔꯦꯝꯕꯗ ꯌꯥꯏꯕꯤ ꯃꯥꯡꯂꯦꯗꯣ ꯆꯨꯡ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯇꯨꯛ ꯄꯥꯡꯗꯕ ꯀꯔꯤꯒꯤꯅ ꯊꯧꯅꯥ ꯂꯩꯕ ꯀꯟꯕ ꯁꯥꯕ꯭ꯔꯥ ꯊꯨꯏ ꯊꯥꯖꯧꯍꯦ ꯑꯁꯨꯛ ꯄꯥꯡꯗꯕ ꯂꯨꯆꯤꯡꯕ ꯅꯪꯗꯤ ꯑꯣꯏꯒꯤ ꯂꯝꯇꯥꯡ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯞꯄ ꯑꯣꯏꯀꯣ ꯁꯅꯣꯝꯕ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯨꯏꯒꯤ ꯃꯁꯥ ꯃꯔꯨ ꯑꯗꯨ ꯇꯞꯅ ꯄꯥꯏ ꯆꯨꯡ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯁꯅꯣꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯨꯡ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯁꯅꯣꯝꯕ ꯇꯥꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ ꯅꯨꯄꯤ ꯑꯁꯤ ꯁꯔꯪ ꯁꯥꯔꯒ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯨ ꯏꯌꯨꯝ ꯂꯝꯅꯦꯟ ꯇꯝꯅ ꯄꯨꯔꯒ ꯇꯥꯂꯣꯏꯁꯤꯡꯗ ꯆꯤꯜꯍꯟꯒꯦ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯦ ꯄꯥꯡꯗꯕ ꯂꯨꯆꯤꯡꯕ ꯑꯗꯨꯕꯨ ꯁꯅꯣꯝꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯣꯝꯕꯒꯤ ꯃꯃꯥꯏꯗ ꯃꯆꯤꯟ ꯁꯤꯠꯆꯤꯜꯂꯤ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯅꯥꯕ ꯈꯥꯡꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯇꯥꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯁꯦ ꯁꯔꯪꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯨꯌꯦ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯀꯞꯄꯤ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯃ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯆꯨꯏꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯀꯣꯔꯧ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯒꯦ ꯃꯇꯥꯒꯨꯝ ꯆꯤꯡꯂꯣꯟ ꯑꯅꯤꯒꯤ ꯀꯔꯛꯇ ꯉꯟꯇꯥꯅ ꯂꯣꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤ ꯐꯥꯎꯁꯤꯜꯂꯛꯄꯅꯣ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯁꯤꯡꯖꯥ ꯄꯨꯕ ꯅꯨꯄꯥ ꯑꯗꯨ ꯂꯣꯠꯇꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯆꯟ ꯂꯥꯛꯑꯣ ꯀꯟꯅ ꯁꯥꯍꯨ ꯃꯊꯤ ꯐꯣꯡꯗ꯭ꯔꯤꯉꯩ ꯆꯠꯍꯧꯔꯁꯤ